Laikhidraba BJP ke MLA Bungjagan Balte ke Haksang BJP National Headquarters mamangda thamduna khongjang changsengani haina JCC na phongdorakre. Myanmar ki Tongthar Township Mandalay da junta army na lutsingba lanmi singna PDF tara ki mathakta ambush tawrak hatkre hare. Kuki amadi tangkhul nagani ki marakta khuthok nabagi thaudokta soglaba Kuki terrorist ama Sisipur hospital da arbu phibam da laikanari hare. Kuki terrorist singna landarak padagi khunja sing da pamlau ubangam dre chatokasen tawbasu ngamdre haina riha khulgi secretary na phongdorakre. Jaliba sahisi ke February nipan ki numidang pung nipan makhairom tarak pada litan PS na konba litan sarai khonggi mafam amada yu thaksilaba tangkhul amasung Kuki phurup anigi meoi kharagi marakta thokiba ningai sangdanaba thodokna waho oiraga haujuk phawbada Ukhur district ki maruoina litan PS na konba phurup anigi khul singda thohaningdaba bom amasung numai sizinaba thodok sing thorakpadagi riha khulgi khunja singdi angaku phawna khudong sadaba mai unare Litan ki sarai khongda thokiba thodok adugi warosin Manipur lenga ki maikaidagi athu matamda puraktuna phurup anigi marakta yasinaba amasung mahausagumna nungsi sanaba hanjal hannaba ngamdabadagi ngarang phawbada leptana thorkiba nomai kapnabagi thodok singna maram oiraduna riha khulgi khunja singdi mahausagumna hengnabagi damak singda kaduna pamlo uba ngamdre amasung masagi khuldagi hendoktuna sathokasen tawbasu ngamdre haina riha village ki secretary Nenglom Mungbana Pongtokre, Wafamasi Kulasiki Kunjasing the Leptana Mayok Narakliba Kudongsa, the Basing Maram Oiraduna, Nungtigi, Hingbagi Punsida Awabakaya Mayok Narakliba Singidamak, Tongzu Sporting Club, Yano Tampaki Club Organization, Maida Paibilup Amadi Wakalmana Mioshina Punsinaduna, Kulasiki Kunjasing the Tangai Padava Polam Sing Tingbang in a Pibagi Toram the Pongdo Kibane. Rehabilis ki secretary na makata na hai lengak loi sing na lamdam sida mayok na riba issue sing asikup na miyeng sangduna ing tapa hanjil halak na ba hona bana achumbalambi oigani jingki phurupani ki marakta khuthonar padagi rehabilis ki khunja sing adukimati khudong sadba mayok na re kholla sida dam hek sajin ki badagi khunja sing na awaba mayok na raklabani haire Kolasi ki khunja ayamba pamlau uduna hinglibani haujukti Kuki terrorist na satharakpa irang amade la namaram oiraga kolasi ki khunja singna nomagi sudaba yadaba thabak thoram sing pangthok naba honabada yamna khudong sadaba mayong na halle khwaidagi maru oiribadi Central Security Force na michami khai naibagi moong ama he uriba sisu tawbigano misam miyamda nongmai kapsilaktuna misimina yaholiba miyosing adu phagatpa amade makhoigi mathakta operation singba chathabiyo haike Imphal Ukhru Lambigi Sangkai Mongkot Chepuda Central Security ki midmang maktada Kuki Singna Lambigi tax lawre hari Bharat Sarkar amadi Manipur Sarkar ga suspension of operation su sathariba Kuki Kholai paiba singna Imphal Ukhru Lambigi Sangkai Mongkot Chepuda Central Security Force ki midmang maktada lambida lakpa gari singdagi phongna tax khongatpagi thabak sathari hari Suda leba Kuki ki Kholai paiba group ni haina thajanari ba kangbo asina haukiba tha ama henba sida litan area dagina Sena Kaitai Paubugi Marakta Labor Tankul Nagasingi Kulsingta Lepa Laitava, Nungmai Kapsinduna Kai Hobugi Tawum Sing Sataduna Lake, Asiguma Kuki Kulai Paiba Kambosna Tankul Nagagi Kulsing the attack Satabadagi Handoktuna, National Highway 202 Impal Ukrulambida, Ainayada Mong the Tex Lobugi Tawum Sataraki Bane, Kuki Kulai Paiba, Lukimio Amaga Mongkot Chepudagi Kunja Amaga Pulaga Impal Ukrulambida Lapa Gari Singdagi Namduna Sel Kaibagi Tabasi Satabane, Makoina Khairiba sel asi Google Pay ki khuthangda lambida lakpa gari singdagi khongatpane tax khongatliba Google Pay asi khaikeng hapki kowa amagi mingda lay account asida lupa lising mga kapkibagi receipt phangbaga loinana account holder asi makhatana check tawba matamda sel phangliba mioi asina khaimin sei hapki kowa mioi amani haiba khangba ngamlei Google account hangliba Kaikeng Hauke Basi Ukhur District ki Jalengpum Khuldagi ne adubu mioi asiga paw phaunaba matamda mahake Airtel number 190 ni loiba sida Google Pay ge account ka link tawnabane adubu tasena Google Pay asida kablakpa senfam sing phangliba mioi asidi mahanate village volunteer oina thabak tawba mamanaba amagini hare mahana makha taraduna mahamasagi oina de Google Pay ge account leite manamasna account sida sel kaya yamna lai amade kadaida sel sing adu chatkibage haiba khangde hare Mara Sidangarang Kuki Kholai Paiba Singna Imphal Ukhru Lambida Mahadev Kina New Haven Phauba Chatkadaba Tangkhul Nagasingi truck yauna gari mayam ama Sangkai Khulda Kuki Kholai Paiba group amana thingbadagi squad yauna
tangkhul nagasing tonglakpa garising lambida panduna laikre gari tingliba sangkai hariba mafam asida Imphal ukhru lambida lakpa garising dagi kuki khulai paiba singna namduna sel khaibagi thabak tawriba mafam amani haire yamna ngaklibadi kuki khulai paiba singna aine adamo ongda lambida lakpa garising dagi namduna sel khaiba asi manak nakpada lairiba Central Security Force na khanglaba su khangsinaduna laithokwa asini haire bom pokhai khre amana pokhai haudre haire State asiki tampaki tongan ba mafam anida bom ge attack satharambada bom ama pokhai khre aduga amana pokhai haudre masigaloina na haukheba namit humne sida bom ga mari lenaba thaudo asi ahum su khre pausna hai thasigi mari gi numidang pung ni palom taba dwaida Sakhangdaba singna Pasoi Police Station na konba langjing asobo maning lekai dagi Dr. Salam Arvin sahi humphumanga apokpa laikhidraba S Nabakumar gi yung gi gate ki manung da bom amalang silambada natana nongmai round amasu gate ta kapsulam lai adubu lang salam leba bom adu di pokhai haudre thaudos ki matang da makha taba investigation chathanaba Pasoi Police Station na case ama lokhat kre haire thaudos si thoklaba matung dei kan kanaduna numit asigi numidang pong tararom taba dwaida Lamphel Police Station na konba iroi shemba maning lekai lane number 4 da leba khumbong mayum chawba sahi yangkhani thoi khumbong mayum Rupasandra ki thongal da sakhangdaba singna bom amasu pokhai halamlei khumbong mayum chawba IFCD ki contractor ni maha Uripo AC ki intending candidate khumbong mayum Suresh ki mayambane bom pokhai khibagi thaudo da gate amadi wall gi sarukta bom masena panbagi akai toy khara thokhe adubo thoidokpa so pandi yaukhide thaudo si thoklaba matung Lamphel Police Station ki kangbo ama thodok thopon da laktuna yengsen khibaga loinana case ama sulokhat kre Nakalamorom da yumlakta bom plan tawduna pokhai halambagi thong adubu yaningdaba phongdoptuna EYDC amasung iroi semba pundwa maina paibilabna wakat mifam sathakre haide nupa masa ama mafam khangkhidre haide masagi sahi tara mangarom da suriba MD Sabir Ahmad apokpa MD Azmir Kauba Lilong usoi pokpi makhale kaidagi nupa masa ama thasugi amagi nungthil pung ani makharom tarakpada sora makhale kaidaliba MD Azmir di mari mata thopomyoi amagi yumdagi thokibadagi mafam khangdre haina kaksung PS da nupa masa sigi apokpana missing report ama file torakre Churachandpur dagi Myanmar masa mari heroin ga konana phare hare Police control room dagi ngarang numidang thorakpo serol amada ngahan Security Force na Churachandpur district ki Behiang PS na konba Buwal Kot Village dagi Myanmar gi Chikha khul dagi thang somung sahi yangkhaitaru amasong kamkhen mung sahi yangkhaitaru kobomyoi ani two wheeler kenbo amada tongduna heroin hapa sapon ke kungani thoi puduna lakpada phare hare makhatana Behiang khul dagi su Myanmar gi khul asimakta dagi Zohamung sahi kontrama thoi amasung haukhul sahi yangkhai manga kobomyoi anisu heroin hapa sapon cap nipu mariga konana phare hari makhoi marigi mathakta Foreigners Act amasung NDNPS Act ki makhada Behiang Police na case am lokhale hari lambi di lambi ni haibabu kongkona pik thalle haina phongdorakre Imphal manunggi ayamba lambi sing rigid pavement oina sengatpagi thabak sing satharabasu lambi sing ki tongan ba mafam sing de haujik lambi mansilaktre miyamda haningai leitana khudong sahandre Imphal district ki tongan ba mafam sing da laiba lambi singi marakta ka hena phibam chadabaga loinana all secondary hauraga Geneps Hospital taba lambi DC office ASP ge office Porompar water supply amadi maroiba office mayam lairiba lambi kongkut chauna laibadagi miyoi kya ama lambi sida khudong thiba thodok kya thohale lenga ki mari lenaba singda hanna haiduna laklaba su ningthina semjin sajanbagi thabak sing chatharaktabana maikai asomda lairiba maira paibi sing amadi club singna lambi asi thingzilakpa yabagi phipamda lakadawri all second gi hauraga DC Road Geneps Hospital gi lambi amadi ayangpali lambi phibam yengsilobada lambi asi mafam kyada chauna kongkut sing lairamba thengnarakhe lambi si phawdro chaliba miyam ki danatna lenga ki maru eba office sing amade Geneps Hospital da satoka sin tawriba gari asoba amati masang singbuna kongkut sing thairaga chanaba honabada gari sing su sangna panbaga loinana gari thengai duna mi asopan thopasu yaure nungju thasu laklabana surakku nungsing kongkut sing aduda tungsindana leibana lambi da chaliba gari sing da hena khudong sadaba thohalei numit khuding satpa miyoi singdi kongkot asi khangbani na thairaga chatkhiba ngaktani adubu numit khuding chattaba athubagi amadi ana ayeki miyoi singladi khangdabana ising leba kongkot singda gari thawtharubadagi lambi ge khudong thiba thodok masing thiba ngamdana thokli hari
Nongmaibong amasung sabam laikai anigi marakta laiba Irom Ibomcha kauba mana hai All Secondagi hauraga Jennings Hospital DC taba lambi asi sahi anigi mamangda yamna phattaba lambi ama oibadagi maikai somda laiba maina paibi amadi club na mari lainaba government da sembiyo haiduna matam thabada sembi khidabagi lambi thingjinbagi khongjan phawba changsinba laikhre hari lambi thingbasi handokpiyo khudakta lambi si semlage haiduna DC na miyamda thajaba pibadagi koilas thaduna sembi ki adubu quality laina lambi asi koilas thabiramdabana nongju thayorokpadagi lambi sing asi kairaktuna Kongkut sauna lerakibane haba wafam mahanga thamlakhi hare Laikhidraba Police Constable Sanjit ki imungda lupa crore ama khusinakre hare Manipur Police na October 2024 da State Bank of India ga khuyek pinakiba MOU gi Police Salary Package Scheme gi makhada mamang sahi gi July da mathau pangthokpada Laikhidraba Sagol tongbadagi Constable Sabam Sanjit ki imungda lupa crore amagi check khusinakre hare ngana Imphal West District Police ki SP ki office ta pangthokpa senpham asi khusinabagi thoramda additional DGP LOL Kailun amasung ate senior officer singa sarugya ke SBI Imphal ki maikai dagi regional manager KSO Kendrana lupa crore amagi check adu Laikhidrabagi imungda khusinakhi hare CM na highway anida surface transportation da safare haraga su aikodi chatpa ngamdre flight ticket ki mamal hanthan bi haina wakat khrei Manipur nga ki makhada leba loisang singi employees singi apunba loop oiriba All Manipur Government Employees Organization MGO amasung All Manipur Trade Union Council amtuki apunba body ama oiriba Joint Administrative Council JAC ki President Rajkumar Basumanina Union Civil Aviation Minister amasung Ministry sigi State Minister anida aiba Zero sing pichinduna Manipur miyam ki damak airline singi ticket ki mamal sing hanthan biyo haina wakat khrei aiba zero sing asi JAC ki maikai dagi Union Civil Aviation Minister Kinjarapu Ram Mohan Naidu amasung Ministry sigi State Minister Murlidhar Moholda pisin kibane Ministry sigi Minister anida pisin kiba zero sing asi Imphal ki Lok Bhavan ki khuthangda pisin kibane zero sing asi ki copy sing Lok Sabha ki MP Dr. Ngomsa Bimol Akojam Governor AK Bala amasung se Minister dasu yawan khrei haire Civil Aviation Ministry ki thaupupa Minister anida pisin kiba zero sina wakalibade Manipur ki miyamna hujak mafam khudimakta khudong sadaba kaya mayoknabadagi ningba kainangai ohelai miyam asigi manungda misam singdagi hendoktuna Manipur ki mapanda athubagi oina layengba chatkadaba amasung ayambana mahiroising amasung business tawriba miyoisingda free movement jahandabana khwaidagi wangba thaki khudong thiba mayokna halle haire May 3 2023 dagi Kuki amasung maitai ani ki marakta thorakliba wathok asidagi maitai phuruk ki miyoisingna surface transportation ki khudong saba phanglaktabadagi Satokasin tawbada flight ta chatpa natana atopa pambai ama leiraktre se minister na puran amasung electronic media sagi kuthangda kyara hana Manipur ki national highway anida surface transportation ki thabak ta safare hana phongdokkhrabasu aikhoi surface transport ki kuthangda chathokasin tawba ngamdre hana su phongdokhe Myanmar dagi immigrant kuki singi lamjing makhada kuki narco terrorist na matam punamakta singdagi nongmai kapsindana landarakle amasung central government ki mateng yaudana de phibamasi state lengak laksinba ngamdre hari maramasina constitution ki article 355 ki makhada state lengak su bungak senba amasung external aggression amade internal disturbance singi mayok to thabok paikhat pa haibasidi Union lenga ki mathau oigadabani haire maram singa sina wakat zero sina phongdok liba wafam singa se Civil Aviation Ministry ki Minister ani yengsin biduna Manipur ki phiba masima hausa ge ing tapata hanjilaktre pawbade Manipur ki miyam flight tongduna chathokasin tawba ngamgadaba mamalda airline singi ticket ki mawal hanthana lepiyo haijaki haire Vijay ki TVK Congress amasung lab ka alliance semna pohona re haina source amana phongdorakre Tamil ga battery Kazakam TVK ki lusingba Vijay ki parties na ahan boy na mikhal mayak narakpada Tamil Nadu ki assembly mikhal da set chamaga sumna nipan phangduna majority yawgada ba set tara wat libadu yawna bagi dama Congress ama de lab party singa punsina na bawari sanaba haure haina thajaba yaba pawgi likona mana phongdorakle ektar ama oirambada ki politician oikhiba Vijay na lusingba TVK na Congress lab amasung apiko party singa wari sanaba sem sakhre makhoi gi maikai tegi haujuk laidiba DMK na lusingba Secular Progressive Alliance ki manung chaliba Bidu Dhalai Situ Thaigal Kasi BCK CPIM amasung Indian Union Muslim League Party singa members singa alliance sembagi paw yawnaba honari hari April kulumdo da pangthokiba mekhaladu nahan masing thibada Congress na sit manga phangkhibani aduga apipo alliance sing aduna punsillaga sit nipan phangkhe kaniguma party singa sina TVK ka
पुनसिनबदा अयाबा पिरक्लबदि बिजोयगी पार्टी सिना मथंगी लंगाक सेमबगिदमक तंगाई फदबा सीट मसिंग चामगा तरानिपान अदु यौदुना खुदोंचाबा फंगदौरिबनि हारे TVK की माइकैदगी हंदक उलक्लिबा मिखलगी माइपाकवासिना तमिलनाडु की पॉलिटिकल मैपता सोबा अहोंबा अमा पीरे हाना मतम साना लंगाक पाइरमलबा MK स्टेलिना लुसिंगबा DMK हंदक मिखल असदा सुंदगी सीट यांखै मापन खक्तमक माइपाकवा ngamke हारे रिजाइन तौबगी मरम लेते हंदक मिखल की फल अदु मियामगी अपाम्बा अदु नते लौतुनबनि हाइना ममता बनर्जीना फोंदोखरे TMC की सुप्रीमो ममता बनर्जी ने ngarang mahak chief minister oina phom thadokloi haraduna handak ki West Bengal assembly की मिखल की फल अदु मियामगी अपाम्बा अदु नते मदुदि लौतुनबनि महांगना लंबी सिंगदा थोक्तुना लांथेंगना की गने अमदे ऑपोजिशन इंडिया ब्लॉक की मपांगल कंखनानब थबक तौगने हाना फोंदोखरे बनर्जी ने मिखल थेंगना की बदु BJP की मायक्त नते इलेक्शन कमीशन की मायक्त ने मखोइना गेरुवा मसु की पार्टी से दमक थबक तौकी हाना मरासी की आई रिजाइन तौबगी वाफम लेते मरमदि मियामगी अपाम्बा अदुदा आई माइथीबा लेखिदे मदुदि लौतुनबने आई माइथीदे आइना लोक बाबन चटलरोय हाइना महाना BJP ना चावना माइ पाकल मतुंग नोम कोनबदा पांगथोकिबा प्रेस कॉन्फ्रेंस अमदा हाइखे करिगिदमा आई रिजाइन तौगदौरिबनो आइखोय माइथीबा लेखिदे बोट सिंग लुट तौखिबने रिजाइन तौबगी वाफम कयादगी लाखदौरिबनो हाइना TMC की चीफ असिना हाइखे मतम लोइखरब चीफ मिनिस्टर सिना पाक चावना मसिंग थीबगी थबादु अराना मोंगदा सथखरे हाना मरासी की चौराकना सीट चामरोम लुट तौखरे अमसुंग मसिगी थबासी महाकी पार्टी की मोरल मांगथनब सथरखिबने अखोइना BJP का थेंगनखिब नते अखोइना BJP की दमक थबक तौखिबा इलेक्शन कमीशन की मायकता थेंगनखिबने अइना आइगी पॉलिटिकल कैरियर असिदा कैदौनुदा सिंगो मिखलसे उखिद्रे हाइना महाना हाइखि मसि पुवारिदा अमक पंदुप अमा ओहनखरे चीफ मिनिस्टर कमिश्नर असी फतबा म ओइखरे हाइना बनर्जी ना हाइके मेंबर चनिगा मौदरा मरि लेबा असेंबली मिखल अदुदा BJP ना सीट चनिगा सोना तरेट फंखरे वेस्ट बंगाल लेप्तना सही तरामा शासन तोरकलबा TMC की मतम लोइसनखरे अमसुंग स्टेट असिगी पॉलिटिकल की अवनबा अमा लाखरे महाना सेंट्रल एजेंसी सिंग अमसुंग अथॉरिटी सिंग बुमारा सिरदुना मखोइना आसान मिरा नाइबा मोंगदो थबक क्या तौखे मसिना इंस्टीट्यूशन सिंग की परिंग अदुदा थबक तौदबगी वाहंग लाखे बनर्जी ना कॉन्स्टिट्यूशन दा चनबगी अनिंगबा सिलाकले मखोइना कॉन्स्टिट्यूशन की चना पथाप की मतुंगिना एक्शन लखटपा याय हाना महाना संदोकना हाइबा तौदना हाइखे मिखल की निंगबा काइबा दुगी मरकता बनर्जी हाइ महाना नेशनल लेवल दा ऑपोजिशन अलायंस असिगी मपांगल कनखनब थबक तौरगनि हाना सुफोंदोखे इंडिगो की फ्लाइट पावर बैंक पोखारकपदगी मिपाइनखरे हाइरे चंडीगढ़ इंटरनेशनल एयरपोर्ट इंडिगो की फ्लाइट अमा लैंडिंग तौरब मतुंग इकान कानदना पैसेंजर अमगी पावर बैंक पोखारकपदगी चावना मिपाइबा पोकनरुरे प्लेन असी लैंडिंग तौरब मतुंग प्लेन असिगी क्रूना पैसेंजर केबिन दा मैखु कारकप थेंगनखे मैखुदु केबिन अदुदा पुसिलकपा पैसेंजर अमगी पावर बैंक पोखारकपदगी नि हाइबा खंबा ngamdringayda प्लेन असिदगी पैसेंजर सिंग खोंगलाइथुना साफागदब मफमदा थंगदोकनबा होनखि पैसेंजर सिंग थंगदोकनबा होनरिङैदा मैखुदु पावर बैंक पोखाइबदगी थोरकपनि हाइबा खंबा ngamlakpaga loinana फायर एक्सटिंग्विशर सिंग सिजनदुना मै चालकपा याबा फिबमदगी कनबा ngamkhi हाइरे पैसेंजर सिंग साफागदब मफमदा खोंगलाइथुना थांगदोकनबा होनबदा पैसेंजर अमा मखोंदा असोपन यावखि तुंगदा इंडिगो की माइकैदगी पैसेंजर सिंगदा मिपाइबा पोक्तनबा सेंगदोरखि हाइरे चाइना की फायरवर्क फैक्ट्री पोखारकपदा मियोय कुनगतरुक सिखरे होंफोमाथोय असोपा नंखरे हाइरे चाइना की हुनान प्रोविंस दा लैबा असौबा फायरवर्क्स मैन्युफैक्चरिंग फैसिलिटी अमा पोखाइबगी थौदोकता यामद्रबदा मियोय कुनगतरुक सिखरे लोइना होंफोमाथोय हेना असोपा नंखरे हाइरे हुनान प्रोविंस की काउंटी लेवल सिटी अमा ओरिबा चांसादा लैबा लियोंगदा ख्वासेम फायरवर्क्स मैन्युफैक्चरिंग एंड डिस्प्ले कंपनी की फायरवर्क्स फैक्ट्री अदो ngarang midang waram पोखारखिबने चाइना की सोशल मीडिया प्लेटफॉर्म सिंगदा थौदो अदुगी वीडियो फुटेज तुलकपदा किलोमीटर कया यौना पोखाइबा अदुना मई साखनबगी ममी ओके फैक्ट्री अदुगी बिल्डिंग का हेना ते काय नंकी लेनन पोखाइबा दुदगी साइथोप मचन मकाइ सिंग अदुना अचौबा मफम अमा कोनसिन के हारे एडमिनिस्ट्रेशन की माइकैदगी इमरजेंसी रेस्पॉन्स की माइकैदगी खोंजल यांगना संगसिनदुना थौदो अदु लाक्सनबा होनबदा मियोय 340 हेना कनबा ngamkhi हाइरे।